What's up, people? This is Johnny here again. Rymshop ta mung lak chere ngasi a special Cheiraoba gi offer ajik Rymshop ta chathari ko aduna mayam lak piro Cheiraoba gi ajik si discount pra heavy discount ni por anova new stock lae sleeveless t-shirt kumba adi collar t-shirt kumba mayam lae ko adu mayam du chara ge aina lejari se Rymshop Porompat ki do hana video su ani hum namjagra bani aduna ngasi stock anova lak pagi hum namjara kuni aduna loi fawi eng biramo aduga like subscribe to toksun biramo adu hawjin jaraki right collar t-shirt again hawjaraki ko mayam collar t-shirt se diwan yam lei hojikan se ka aduma si buy any collar t-shirt ka 599 ni aduga moza print 150 piba ma ka loina free da hapan offer da ka si 45 si se 599 ka color makal makal mayam lai collar t-shirt ka aduna Cheiraoba gi khudol pining baleraga du chechal mayam imaibel mayam gi ipung ipa singi pining go mayam leraga di Rymshop to su hapit lakpiro aduga si collar t-shirts mayam se lobiro lo ko si 599 ngak tani leto makal makal mayam lere se color mayam lere smaina ga lang us dum yori pochu dum linge pa amo wa ke mayam lere adagi t-shirt round t-shirt to ka one t-shirt se 299 ngak tani selerium se 299 Cheiraoba gi offer ngak tani ka 299 plain t-shirt ngak tani si na white to sula 299 ka like computer yani aduga round t-shirt to dry fit to su adum lei ka sina dry fit ngak tani dry fit ngak tani yeah Barcelona lei re Real Madrid oiramdre ngarang idu na hangi dai soi bani ko mayam ai phajana keno yeng ok do bai tar logo de maning lom de ki lok tho yeng baki to bane ka dana waro binu adagi collar t-shirt ta si slash na 349 ka si mayam se 349 ngak tani si mayam le ka si mayam le 349 ngak ta si mayam le tu aduga sigi round t-shirt sina 449 450 rupees ka si dry fit ngak tani sina mu si 450 adagi si t-shirt sina 379 rupees ka si tmaina lang mo sina Zara men hai ka medium le to me le aduga dry fit ta kano gi ka sleeveless ta khud yaw khogi sports ki si 379 rupees ni ka le adagi jeans ki short su le ka 599 mayamna hangbirak ko do jeans ki short hangbirak ko do 599 aduga jeans ki si long sina si 649 ka si jeans longs 649 ngak tani si ngam se ka adagi Cheiraoba offer continue ka formal pants ta 799 si ngam se formal pant ngak tani 799 ngak tani si ka si ngam 799 si ngam adagi six na 399 sigi mayam sina so sigi plain t-shirt se six na 299 rupees ka slay ma plain t-shirts mayam 299 ngak tani si mayam slay mayam le to color mayam le si 299 ngak tani
ꯑꯗꯒꯤ ꯁ꯭ꯋꯦꯠꯁꯔꯠ ꯀꯣ 599 ꯑꯦꯗꯤꯒꯤ ꯁ꯭ꯋꯦꯠꯁꯔꯠ ꯂꯥꯛꯑꯦ ꯁ꯭ꯋꯦꯠꯁꯔꯠ 599 ꯅꯥꯏꯀꯤꯒꯤ ꯂꯥꯛꯑꯦ ꯅꯥꯏꯀꯤ ꯑꯦꯌꯔ ꯑꯦꯗꯤꯒꯤ ꯀꯣ ꯁꯤꯒꯤꯁꯤꯅ ꯀꯩꯅꯣ rough and tough ꯁꯤ 599 ꯁꯤ ꯂꯩꯇꯣ ꯑꯗꯒꯤ ꯗ꯭ꯔꯥꯏ ꯐꯤꯠꯇ ꯁ꯭ꯂꯤꯞꯂꯦꯁꯇ ꯀꯣ ꯁꯤ 249 ꯔꯨꯄꯤꯁ ꯉꯥꯛꯇꯅꯤ ꯁꯤ ꯁ꯭ꯂꯤꯞꯂꯦꯁ ꯃꯌꯥꯝꯁꯦ ꯁꯤ ꯌꯦꯡꯕꯤꯔꯣ 249 250 ꯔꯨꯄꯤꯁ ꯍꯥꯏꯗꯨꯅꯤꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯁꯤ ꯂꯩꯔꯦ 249 ꯁꯤ 249 ꯁꯥꯏꯖꯁꯦ ꯑꯆꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎ ꯃꯥꯜꯂꯦ ꯁꯤ ꯗꯕꯜ ꯑꯦꯛꯁꯦꯜ ꯁꯤ 249 ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯆꯩꯔꯥꯎꯕꯒꯤ ꯑꯣꯐꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯖꯤꯟꯁ ꯄꯦꯟꯁꯇ 799 ꯇ꯭ꯔꯦꯛ ꯄꯦꯟꯁꯇ 349 ꯖꯦꯀꯦꯠꯇ 799 ꯍꯨꯗꯤꯁꯇ 699 ꯁ꯭ꯋꯦꯠ ꯁꯔꯠꯇ 599 ꯀꯣ ꯁ꯭ꯋꯥꯏꯗꯒꯤ ꯂꯩ ꯃꯌꯥꯝꯁꯦ ꯇ꯭ꯔꯦꯛ ꯄꯦꯟꯁꯦ 549 ꯀꯣ ꯂꯩ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯁꯤ ꯍꯥꯞ ꯄꯦꯟꯁꯨ ꯌꯥꯎꯔꯤ ꯍꯥꯞ ꯄꯦꯟ ꯆꯩꯔꯥꯎꯕ ꯑꯣꯐꯔ ꯀꯣ ꯍꯥꯞ ꯄꯦꯟ ꯂꯩꯁꯤ 299 ꯉꯥꯛꯇꯅꯤ ꯁꯤ ꯍꯥꯞ ꯄꯦꯟꯁꯦ ꯍꯥꯞ ꯄꯦꯟꯁꯦ 299 ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ 349 ꯀꯣ ꯇꯤ ꯁꯔꯠꯁ ꯃꯌꯥꯝꯁꯦ 349 ꯂꯩꯔꯦ 349 ꯑꯗꯒꯤ ꯖꯤꯟꯁ ꯄꯦꯟꯁꯇ 699 ꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯂꯦꯗꯤꯁꯀꯤꯗꯁꯨ ꯑꯃꯨꯛ ꯂꯩꯔꯦ ꯂꯦꯗꯤꯁꯀꯤꯗ ꯇꯤ ꯁꯔꯠꯁꯇ ꯁꯤ 299 ꯉꯥꯛꯇꯅꯤ ꯁꯤ ꯂꯦꯗꯤꯁꯀꯤ ꯃꯌꯥꯝꯁꯦ ꯁꯤ ꯂꯩ ꯖꯤꯟꯁꯇ ꯅ꯭ꯌꯨ ꯑꯔꯥꯏꯚꯦꯜ ꯁꯤ 650 ꯉꯥꯛꯇꯅꯤ ꯀꯩꯅꯣꯒꯤ ꯅꯨꯄꯤꯒꯤꯀꯣ ꯖꯤꯟꯁ ꯃꯌꯥꯝꯁꯦ ꯁꯤ 650ꯅꯤ ꯑꯗꯒꯤ ꯁꯣꯝꯁꯨ 650ꯅꯤ ꯁꯤ ꯂꯩ ꯃꯌꯥꯝꯁꯦ ꯗꯤꯖꯜꯒꯁꯨ ꯌꯥꯎꯔꯤ ꯀꯣ ꯑꯗꯒꯤ ꯁꯣꯝꯗ ꯕꯦꯜ ꯕꯣꯇꯝꯗ ꯅꯨꯄꯤꯒꯤꯀꯣ ꯁꯤꯒꯤꯁꯤꯅ ꯁꯤꯁꯨ 650 ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯣ ꯁꯤꯗꯤ 380 ꯔꯨꯄꯤꯁ ꯈꯛꯇꯅꯤꯀꯣ ꯕꯦꯜ ꯕꯣꯇꯝꯗ ꯕꯦꯜꯠꯁꯨ ꯌꯥꯎꯖꯕꯤ ꯁꯤ 380 ꯔꯨꯄꯤꯁ ꯉꯥꯛꯇꯅꯤ ꯅꯨꯄꯤꯒꯤ ꯑꯗꯒꯤ ꯑꯉꯥꯡꯒꯤꯗꯁꯨ ꯂꯩꯔꯦ ꯁꯤꯒꯤꯁꯦ ꯅ꯭ꯌꯨ ꯑꯔꯥꯏꯚꯦꯜꯗ ꯑꯣꯐꯔꯗ 160 ꯄꯤꯕ ꯌꯥꯎꯔꯤ 250 ꯄꯤꯕ ꯌꯥꯎꯔꯤ 230 ꯄꯤꯕ ꯌꯥꯎꯔꯤ ꯀꯣ ꯑꯉꯥꯡꯒꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯒꯤ ꯅꯨꯄꯤꯒꯤ ꯐꯣꯔꯃꯦꯜꯁꯇ ꯃꯌꯥꯝ ꯂꯩꯀꯣ ꯁꯤ 849ꯅꯤ ꯑꯗꯒꯤ ꯁꯨꯝꯕ ꯑꯄꯥꯕꯁꯤ ꯁꯤ 599 ꯁꯤ 599ꯅꯤ ꯁꯤ ꯑꯄꯥꯕꯁꯦꯀꯣ ꯑꯗꯒꯤ 599 ꯑꯄꯥꯕ ꯌꯥꯎꯔꯤ ꯐꯣꯔꯃꯦꯜ ꯄꯦꯟꯁꯇ ꯅꯨꯄꯤꯒꯤ ꯁꯤ 599ꯅꯤ ꯁꯤ ꯂꯩꯔꯤꯁꯦ ꯀꯣ ꯁꯤ ꯑꯉꯥꯡꯕꯁꯤ 599 ꯉꯥꯛꯇꯅꯤ ꯁ꯭ꯋꯥꯏꯁꯤ 599 ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯂꯦꯒꯤꯡꯁ ꯀꯣ ꯂꯦꯒꯤꯡꯁꯦ 449 ꯁꯣꯔꯤ ꯂꯦꯒꯤꯡꯁꯇ 449 ꯀꯣ ꯐ꯭ꯂꯦꯠ 20% ꯑꯣꯐ ꯑꯗꯒꯤ ꯁꯨꯁꯇꯁꯨ ꯂꯩꯔꯦ ꯆꯩꯔꯥꯎꯕ ꯑꯣꯐꯔꯗꯀꯣ ꯕꯥꯏ ꯑꯦꯅꯤ ꯇꯨ ꯁ꯭ꯂꯤꯄꯔꯁꯇ ꯕꯥꯏ ꯇꯨ ꯁ꯭ꯂꯤꯄꯔꯁꯦ 99 ꯔꯨꯄꯤꯁ ꯉꯥꯛꯇꯅꯤ ꯁꯤꯒꯤ ꯇꯨ ꯁ꯭ꯂꯤꯄꯔꯁ ꯍꯥꯏꯁꯦ ꯁꯤꯒꯤꯁꯦ ꯑꯉꯥꯡꯒꯤꯁꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯀ꯭ꯔꯣꯛꯁꯀꯤ ꯃꯥꯟꯕꯁꯤ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯤ ꯁꯤ 849 ꯔꯨꯄꯤꯁꯅꯤ ꯑꯗꯒꯤ ꯁꯤꯒꯤ ꯈꯣꯡꯎꯞꯁꯦ ꯀꯌꯥ ꯂꯩꯒꯦ ꯃꯁꯛ ꯐꯖꯩ ꯁꯤꯁꯦ 999 ꯔꯨꯄꯤꯁꯅꯤ 1000 ꯔꯨꯄꯤꯁꯀ ꯌꯥꯝꯁꯨ ꯌꯥꯝ ꯌꯥꯡꯉꯦ ꯁꯤꯁꯦ ꯇꯣꯡꯕ ꯅꯨꯡꯉꯥꯏꯅꯤ ꯕꯣꯠ ꯁ꯭ꯇꯥꯏꯜꯗꯁꯨ ꯂꯩꯔꯦ ꯁꯤꯁꯨ 999 ꯑꯗꯒꯤ ꯑꯇꯣꯞꯄꯗ ꯀꯩꯀꯩ ꯂꯩ ꯁ꯭ꯋꯥꯏꯗꯁꯨ ꯁ꯭ꯇꯣꯛ ꯑꯅꯧꯕ ꯂꯥꯛꯑꯦ ꯑꯩꯅ ꯅꯍꯥꯟ ꯂꯥꯛꯄꯗ ꯂꯩꯍꯧꯗꯕ ꯈꯔ ꯀꯣ ꯁ꯭ꯋꯥꯏꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ ꯁ꯭ꯋꯥꯏꯒꯤ ꯄ꯭ꯔꯥꯏꯁ ꯊꯥꯗ꯭ꯔꯦ ꯑꯗꯣ ꯁ꯭ꯋꯥꯏꯒꯤꯁꯤ ꯑꯗꯣ ꯄꯣꯠꯇꯤ ꯐꯖꯕꯗꯤ ꯂꯥꯛꯑꯦ ꯁ꯭ꯋꯥꯏꯒꯤꯁꯤ ꯁ꯭ꯋꯥꯏꯒꯤꯁꯨ ꯂꯩꯔꯦ 799 ꯄꯤꯕ 320 ꯄꯤꯕ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯖꯤꯟꯁꯇ ꯄꯤꯛ ꯑꯦꯅꯤ ꯔꯨꯄꯤꯁ 199 ꯃꯌꯥꯝ ꯂꯩꯔꯤ ꯁ꯭ꯇꯣꯛ ꯀ꯭ꯂꯤꯌꯔꯦꯟꯁꯀꯤꯗꯀꯣ ꯄꯤꯛ ꯑꯦꯅꯤ ꯖꯤꯟꯁꯇ 199 ꯔꯨꯄꯤꯁ 200 ꯔꯨꯄꯤꯁ ꯈꯛꯇꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯌꯥꯔꯅꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯁꯤꯒꯤ ꯁꯔꯠꯁꯦꯀꯣ 299 ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯁ꯭ꯋꯦꯠ ꯁꯔꯠꯀꯤ ꯇꯥꯏꯞꯇ ꯑꯣꯏꯁꯨ ꯑꯣꯏ ꯁꯤ 299 ꯑꯗꯒꯤ ꯂꯦꯗꯤꯁꯀꯤ ꯖꯦꯀꯦꯠ ꯁꯤ 499 ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯋꯥꯟ ꯑꯣꯐ ꯀꯥꯏꯟ ꯀꯥꯏ ꯌꯥꯝ ꯊꯥꯔꯤ ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯀ꯭ꯋꯤꯛ ꯑꯞꯗꯦꯠ ꯑꯃ ꯇꯧꯖꯔꯛꯄꯅꯤ ꯁ꯭ꯇꯣꯛ ꯑꯅꯧꯕ ꯂꯥꯛꯄꯒꯤ ꯔꯥꯏꯝ ꯁꯣꯞꯇ ꯄꯣꯔꯣꯝꯄꯥꯠꯇ ꯑꯗꯨ ꯂꯥꯛꯄꯤꯔꯣ ꯑꯗꯨꯝ ꯍꯌꯦꯡꯗꯒꯤ ꯑꯗꯨꯝ ꯁꯣꯞꯄꯤꯡ ꯑꯗꯨꯝ ꯇꯧꯕ ꯍꯧꯕꯤꯔꯣ ꯑꯗꯨꯒ
Sigi Cheiraoba offer City Cheiraoba gi Matangi Aham Cheiraoba gan date 2 re Matangi na date ka 13 ko aduba dum play gini Cheiraoba offer se adun lakpiro aduna lebi horo stock yam limited stock way Sigi Cheiraoba gi se ko offer se ko sleeveless ki t-shirt adi collar t-shirt pajaw myam lere aduna lohin jar gi video se ai matung da su to update tok jarake to ngasi go na di bye bye